ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯄꯥꯠ ꯃꯄꯥꯜ ꯅꯛꯅ ꯇꯥꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯗꯨꯗ ꯊꯕꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯥꯖ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯈꯛ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯅꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯗꯝꯕꯅ ꯁꯨꯝꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯥꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯍꯤ ꯇꯣꯡꯗꯨꯅ ꯍꯣꯟꯊꯔꯛꯄꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯏꯔꯩꯄꯨꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯕꯥꯅ, "ꯏꯇꯥ, ꯅꯨꯡꯁꯤꯠꯁꯤꯗꯤ ꯌꯥꯝ ꯀꯟꯗꯧ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅꯤꯕꯨ ꯈꯣꯡ ꯃꯌꯥꯗ ꯍꯣꯟꯖꯤꯟꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯏꯇꯥ, ꯀꯩꯁꯨ ꯊꯣꯏꯅ ꯀꯟꯗꯧ ꯃꯥꯟꯗꯦꯗ꯫ ꯑꯁ꯭ꯋꯥꯏꯗ ꯊꯝꯅꯥ ꯃꯔꯛꯁꯤꯗ ꯁꯨꯝ ꯊꯨꯞꯂꯒ ꯂꯩꯁꯤꯗ." ꯊꯕꯥꯗꯤ ꯅꯨꯡꯁꯤꯠꯇꯨ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯇꯧꯗꯧ ꯃꯥꯜꯂꯤ ꯈꯣꯡ ꯃꯌꯥꯗ ꯍꯣꯟꯖꯤꯟꯁꯤ ꯀꯟꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯊꯝꯅꯥ ꯃꯔꯛꯇꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯑꯁꯨꯝ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯄꯥꯠꯇꯨꯒꯤ ꯏꯃꯥꯏꯁꯨ ꯏꯊꯛ ꯏꯄꯣꯝ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯊꯕꯥꯅ, "ꯏꯇꯥ, ꯏꯊꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ꯫ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ." "ꯏꯇꯥ, ꯀꯩꯁꯨ ꯈꯟꯒꯅꯨꯁꯤ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯕꯨ ꯀꯤꯗꯅꯕ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯏꯊꯛ ꯏꯄꯣꯝ ꯑꯗꯨꯅ ꯑꯁꯨꯝ ꯆꯥꯎꯔꯛꯄꯗꯨꯗ ꯊꯥꯖꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯏꯊꯛ ꯏꯄꯣꯝ ꯑꯗꯨꯅ ꯀꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯤꯗꯨꯗ ꯏꯁꯤꯡ ꯋꯥꯋꯥ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯕꯥꯅ, "ꯏꯇꯥ, ꯍꯤ ꯅꯨꯡꯁꯤꯁꯨ ꯏꯁꯤꯡ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯂꯧ ꯂꯥꯛꯑꯣ ꯏꯃꯥ." ꯊꯥꯖꯅ, "ꯏꯇꯥ, ꯀꯩꯁꯨ ꯇꯧꯔꯤꯁꯦ, ꯏꯁꯤꯡꯁꯦ ꯁꯤꯗꯣꯛꯅꯕ ꯇꯧꯁꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯍꯤꯅꯨꯡꯗ ꯆꯪꯂꯛꯂꯤꯕ ꯏꯁꯤꯡꯗꯨ ꯍꯤꯒꯣꯠ ꯑꯗꯨꯅ ꯁꯤꯠꯇꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯏꯁꯤꯡ ꯁꯤꯠꯄ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯏꯔꯩꯄꯨꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯡꯂꯤꯕ ꯍꯤꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯊꯕꯥꯒ ꯊꯥꯖꯒꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯨꯠ ꯍꯣꯠꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯃꯈꯣꯡ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯧꯕ ꯆꯔꯥꯡꯗ ꯌꯦꯠꯁꯤꯟꯈꯤꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯂꯕꯁꯨ ꯃꯊꯛꯇ ꯐꯥꯎꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯊꯥꯖꯗꯤ ꯐꯅ ꯀꯟꯅ ꯃꯁꯥꯗꯨ ꯏꯔꯣꯏꯗꯨꯅ ꯏꯃꯥꯏꯗ ꯐꯥꯎꯒꯠꯄ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯊꯕꯥ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥ ꯎꯗꯕꯗ ꯄꯥꯈꯠꯈ꯭ꯔꯗꯨꯅ ꯊꯥꯖꯗꯨ ꯑꯁꯨꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯊꯕꯥ! ꯊꯕꯥ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯊꯕꯥꯕꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯕꯥ ꯎꯕ ꯐꯪꯗ꯭ꯔꯕꯗ ꯊꯥꯖꯗꯨ ꯏꯔꯣꯜꯅꯨꯡꯗ ꯑꯃꯨꯛ ꯂꯨꯞꯁꯤꯟꯗꯨꯅ ꯊꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯑꯅꯤ ꯑꯍꯨꯝꯁꯨ ꯃꯈꯣꯏꯒꯤ ꯍꯤ ꯎꯞꯁꯤꯟꯈꯤꯕꯗꯨꯗ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯖꯕꯨ ꯏꯔꯣꯜꯅꯨꯡꯗꯒꯤ ꯂꯧꯈꯠꯂꯛꯂꯝꯃꯤ꯫ ꯊꯥꯖꯅ, "ꯈꯨꯔꯥ, ꯏꯔꯣꯜꯅꯨꯡꯗ ꯑꯩꯒꯤ ꯏꯇꯥꯗꯣ ꯐꯥꯎꯒꯠꯄ ꯉꯝꯗꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯕꯨꯁꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ." ꯊꯥꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯃ ꯏꯔꯣꯜꯅꯨꯡꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯄꯥꯗꯨꯅ ꯐꯥꯎꯒꯠꯂꯛꯄꯗ, "ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ. ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯐꯥꯕꯁꯤꯡꯗꯨꯁꯨ ꯍꯤꯗꯨ ꯈꯣꯡꯕꯥꯜꯂꯣꯝꯗ ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯖ ꯎꯄꯥꯏ ꯂꯩꯇ ꯃꯇꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯥꯖꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯕꯥꯒꯤ ꯃꯃꯥꯗꯨ ꯀꯞꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯥꯖ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯒꯤ ꯃꯃꯥꯅ, "ꯊꯥꯖ, ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯅꯇꯥꯒ ꯍꯔꯥꯎ ꯍꯔꯥꯎ ꯊꯝꯕꯥꯜ ꯍꯦꯛꯄꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯅꯇꯥꯗꯨꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦꯅꯤ ꯅꯪꯕꯨ ꯅꯇꯣꯝꯇ ꯍꯜꯂꯛꯂꯤꯕꯁꯤꯕꯣ? ꯏꯃꯥꯒꯤ ꯊꯕꯥ, ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯇꯅꯤꯛ ꯇꯅꯤꯛ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯠ ꯈꯔ ꯅꯦꯝꯊꯔꯛꯄꯒ ꯃꯌꯥꯝꯗꯨ ꯊꯕꯥꯅ ꯂꯨꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯕꯥꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯀꯣꯏꯕꯗꯨ ꯊꯤꯔꯕ ꯇꯨꯡꯗ ꯊꯕꯥꯒꯤ ꯃꯆꯥꯗꯨ ꯆꯔꯥꯡ ꯃꯔꯛꯇ ꯌꯦꯠꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯅꯨꯄꯥ ꯑꯃꯅ ꯊꯦꯡꯅꯔꯛꯂꯝꯃꯤ꯫ ꯊꯥꯖ ꯊꯕꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯊꯥꯖꯒꯤ ꯃꯃꯥꯅ, "ꯏꯃꯥꯒꯤ ꯊꯥꯖ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ?" ꯇꯣꯃꯥꯅ, "ꯍꯩ ꯕꯦꯝꯃꯥ, ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯈꯜ ꯂꯥꯛꯅꯕ ꯏꯁꯤꯡ ꯈꯔꯅꯦ ꯃꯀꯣꯛꯇ ꯊꯥꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯆꯪꯗꯨꯅ ꯊꯥꯖꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯥꯖ ꯄꯥꯠ ꯑꯗꯨꯗ ꯃꯈꯣꯡ ꯇꯥꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫
ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 4-5ꯒꯤ ꯇꯨꯡꯗꯗꯤ ꯊꯥꯖꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯇꯣꯞꯄ ꯃꯇꯥꯔꯣꯏ ꯀꯌꯥ ꯂꯣꯏꯅꯕꯗꯒꯤ ꯊꯕꯥꯒꯤ ꯋꯥꯈꯜ ꯇꯞꯅ ꯇꯞꯅ ꯀꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈꯨꯜ ꯑꯗꯨꯗꯒꯤ ꯁꯥꯏꯕꯤ ꯀꯧꯕꯤ ꯊꯥꯖꯒꯤ ꯃꯇꯥ ꯑꯃꯅ ꯊꯥꯖ ꯍꯣꯏꯗ ꯃꯇꯥꯔꯣꯏ ꯃꯌꯥꯝ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯨꯗꯧꯔꯤ ꯃꯥꯁꯨ ꯌꯥꯎꯔꯨꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯖꯒꯤ ꯃꯃꯥꯅ "ꯕꯦꯝꯃ ꯆꯥꯏꯕꯤꯌꯥ, ꯅꯇꯥꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕꯅꯤ, ꯑꯗꯨꯅ ꯄꯥꯠꯇ ꯀꯨꯝꯕ ꯍꯥꯏꯗꯣ ꯃꯥꯗꯤ ꯌꯥꯎꯍꯜꯂꯔꯣꯏꯒꯦꯗ." ꯆꯥꯏꯕꯤꯅ "ꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯑꯩꯁꯨ ꯏꯔꯣꯏꯕ ꯍꯩꯇꯦꯗ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯏꯇꯥ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤꯅ ꯊꯥꯖꯗꯨ ꯄꯥꯠꯇ ꯆꯠꯂꯨꯁꯦ ꯍꯥꯏꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯇꯥ ꯀꯧꯕꯅꯤꯅ ꯆꯥꯏꯕꯤꯅ ꯍꯥꯏꯕꯗꯨ ꯉꯝꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ ꯇꯞꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯗ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯅ ꯌꯦꯡꯂꯗꯨꯅ "ꯕꯦꯝꯃ, ꯄꯪꯀꯨꯏ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨꯀꯣ." "ꯍꯣꯏ ꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯇꯥ ꯆꯥꯏꯕꯤꯒ ꯂꯣꯏꯅꯅ ꯄꯥꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯄꯥꯠꯇ ꯆꯠꯁꯤ ꯌꯥꯗꯕ ꯊꯥꯖꯅ ꯄꯥꯠꯇ ꯍꯤ ꯇꯣꯡꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯗꯨ ꯎꯕꯗ ꯃꯇꯥ ꯑꯇꯩꯗꯤ ꯃꯉꯣꯟꯗ ꯂꯛꯅꯔꯒꯤ ꯃꯇꯥꯒꯨꯝ ꯐꯖꯕꯤꯅ "ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯏꯇꯥ ꯊꯥꯖꯅ ꯄꯥꯠꯇ ꯀꯨꯝꯂꯩꯁꯤꯕꯣ? ꯉꯁꯤ ꯅꯣꯡꯃꯇ ꯄꯥꯠꯇ ꯀꯨꯝꯁꯤꯁꯨ ꯌꯥꯗꯕꯅꯤ." ꯆꯥꯏꯕꯤꯅ "ꯍꯣ, ꯉꯁꯤꯁꯨ ꯃꯥꯗꯤ ꯌꯥꯗꯕꯅꯤ, ꯑꯗ ꯑꯩꯅ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯔꯛꯏꯅꯤ." ꯇꯣꯝꯕꯤꯅ "ꯇꯧꯅꯤꯅꯦ ꯅꯪꯗꯤ, ꯑꯗꯣ ꯏꯇꯥ ꯊꯥꯖ, ꯁꯨꯃꯥꯏꯅ ꯃꯌꯥꯝꯒ ꯄꯨꯟꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ. ꯅꯪꯗꯤ ꯅꯌꯨꯝꯗꯒꯤꯁꯨ ꯁꯨꯛꯍꯦꯟ ꯍꯦꯟꯗꯣꯛꯇꯦ ꯇꯧꯔꯤꯕ. ꯑꯩꯈꯣꯏꯒ ꯑꯣꯏꯔꯗꯤꯅꯦ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯂꯩꯕꯗꯣ ꯋꯥꯕꯅꯕꯨ ꯂꯣꯏꯅꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯃꯌꯥꯝꯅ ꯊꯥꯖꯗꯨ ꯃꯌꯨꯝꯗꯒꯤ ꯈꯔ ꯈꯔ ꯆꯠꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯑꯃꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯏꯇꯞ ꯇꯞꯅ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ "ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯕꯅꯔ ꯀꯩꯅꯣ, ꯍꯩꯕ ꯍꯩꯅꯔꯦꯗ." ꯃꯗꯨ ꯇꯥꯕꯗ ꯆꯥꯏꯕꯤꯅ ꯊꯥꯖꯗ ꯄꯩꯔꯞ ꯌꯦꯡꯂꯛꯇꯨꯅ "ꯑꯗꯨꯝꯅ ꯇꯧꯕꯗꯨꯅꯗꯤ ꯀꯔꯥꯏꯗꯒꯤ ꯅꯨꯄꯥ ꯐꯪꯗꯧꯔꯤꯒꯦ? ꯍꯌꯦꯡꯁꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥ ꯊꯣꯡꯕꯣꯏꯗꯅꯦ ꯂꯤꯀꯣꯟ ꯂꯩ. ꯅꯪꯁꯨ ꯍꯌꯦꯡꯗꯤ ꯂꯤꯀꯣꯟ ꯌꯦꯡꯕ ꯆꯠꯂꯨꯁꯤ." "ꯇꯥꯜꯂꯤꯗ, ꯅꯣꯏ ꯑꯗꯨꯝ ꯆꯠꯂꯨꯗ." ꯐꯖꯕꯤꯅ "ꯏꯇꯥ, ꯌꯥꯗꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯍꯧꯕ ꯂꯥꯛꯇꯣꯏꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯤꯀꯣꯟ ꯌꯦꯡꯕꯗ ꯀꯔꯤ ꯁꯦꯠ ꯆꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯥꯖ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯨ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯂꯥꯎꯕꯗꯧꯅꯁꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯥꯏꯕꯤꯅ "ꯊꯥꯖ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" "ꯏꯇꯥ, ꯏꯁꯥꯁꯤ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ, ꯏꯁꯥꯁꯤꯁꯨ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯏꯂꯥꯎ ꯂꯥꯎꯏ. ꯑꯗꯨꯗꯤ ꯌꯨꯝꯗ ꯀꯥꯔꯁꯤꯔꯣ?" ꯊꯥꯖꯁꯨ ꯆꯥꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯆꯥꯏꯕꯤꯅ "ꯃꯦꯍꯥꯞ, ꯏꯇꯥ ꯊꯥꯖꯁꯦ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏ, ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯈꯔ ꯍꯜꯂꯝꯃꯒꯦ." ꯐꯖꯕꯤꯅ "ꯊꯥꯖ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯩ ꯃꯌꯥꯝꯗꯨꯁꯨ ꯍꯪꯂꯛꯂꯝꯃꯤ꯫ ꯊꯥꯖ ꯃꯌꯥꯝꯗꯨꯗ ꯄꯥꯈꯠꯇꯅꯕ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯊꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯥꯖ ꯆꯥꯏꯕꯤꯒ ꯂꯣꯏꯅꯅ ꯍꯤꯗꯨ ꯍꯣꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯥꯖꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯂꯣꯏꯅ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯂꯪꯅꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯖꯍꯣꯏꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯟꯕꯒꯤ ꯗꯨꯡ ꯗꯨꯡ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ "ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯑꯩꯈꯣꯏ ꯌꯦꯅꯈꯥꯗ ꯆꯦꯟꯕꯤ ꯁꯥꯟꯅꯔꯤꯁꯤꯕꯣ?" ꯑꯁꯤ ꯈꯟꯅ ꯊꯥꯖ ꯃꯅꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯕꯒ ꯃꯈꯣꯜ ꯑꯗꯨ ꯍꯦꯛꯇ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯪꯍꯦꯛ ꯅꯥꯏꯕ ꯍꯧꯕꯒ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯍꯦꯛꯇ ꯇꯥꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯃꯣꯏꯒꯤ ꯇꯝꯅꯕꯒ ꯍꯥꯏꯕꯗꯣ ꯑꯣꯏꯔꯖꯥꯠꯂꯣ?" ꯑꯁꯤ ꯈꯟꯅ ꯊꯥꯖ ꯀꯤꯅ ꯂꯪ ꯅꯥꯏꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯉꯁꯥꯏꯗꯒꯤ ꯌꯦꯅꯈꯥꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯗꯨꯗꯤ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯃꯨꯛꯇꯪ ꯊꯥꯖꯅ ꯄꯥꯠ ꯑꯗꯨ ꯀꯨꯝꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯥꯖꯅ ꯀꯨꯝꯂꯛꯄꯗꯨꯗ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯥꯖꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯖꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯎꯏꯊꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯌꯦꯅꯈꯥ ꯃꯄꯥꯗꯨꯗꯒꯤ ꯃꯥꯕꯨ ꯀꯧꯔꯛꯄ ꯃꯥꯟꯕ ꯅꯥꯁꯣꯟ ꯄꯤꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯧ ꯇꯧꯔꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯕꯣ? ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯀꯧꯕ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ." ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯖ ꯇꯨꯝꯊꯗꯕꯤꯗ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯣꯛꯀꯦ ꯈꯟꯅ ꯊꯥꯖ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯄꯥꯜꯗꯒꯤ ꯊꯥꯖꯒꯤ ꯊꯋꯥꯏꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ "ꯊꯥꯖ, ꯊꯥꯖ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ." ꯊꯥꯖ ꯊꯕꯥꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯥꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯁꯤꯕꯨ ꯏꯇꯥ ꯊꯕꯥꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯇꯝꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ."
ꯑꯁꯤ ꯈꯟꯅ ꯊꯥꯖ ꯀꯤꯅ ꯐꯩꯖꯨꯞꯇꯨ ꯃꯀꯣꯛ ꯌꯧ ꯐꯥꯎꯕ ꯆꯤꯡꯈꯠꯇꯨꯅ ꯃꯀꯣꯛ ꯑꯗꯨꯁꯨ ꯀꯨꯞꯁꯤꯜꯂꯒ ꯇꯥꯁꯤꯜꯂꯒ ꯍꯤꯞꯂꯝꯃꯤ꯫ ꯃꯄꯥꯜꯗ ꯊꯕꯥꯒꯤ ꯊꯋꯥꯏꯗꯨꯗꯤ ꯊꯥꯖꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯇꯦꯡꯊꯥꯕ ꯑꯃ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯇꯥ, ꯅꯪꯕꯨ ꯅꯇꯥꯏꯁꯤ ꯀꯥꯎꯔꯕꯣ? ꯑꯩ ꯊꯕꯥꯅꯤ ꯏꯇꯥ, ꯅꯪꯒꯤ ꯏꯇꯥ ꯊꯕꯥꯅꯤ, ꯊꯕꯥ꯫ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯩ ꯊꯕꯥꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯖꯗꯤ ꯃꯁꯥꯗꯨ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯀꯤꯃꯟꯗꯨꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯄꯥꯜꯗꯅ ꯊꯕꯥꯒꯤ ꯊꯋꯥꯏꯗꯨꯗꯤ ꯉꯥꯏꯍꯥꯛ ꯇꯦꯡꯊꯥꯔꯝꯂꯒ ꯊꯥꯖꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯎꯅ ꯐꯛꯂꯥꯡ ꯑꯗꯨꯕꯨ ꯒꯤꯠ ꯒꯤꯠ ꯅꯝꯊꯦꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯊꯥꯖꯗꯤ ꯀꯤꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯃꯕꯨꯛꯅꯤꯡꯗ꯫ ꯏꯃꯥ, ꯑꯩꯕꯨꯡꯇ ꯀꯟꯕꯤꯌꯨ, ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ, ꯑꯩꯕꯨꯡꯇ ꯀꯟꯕꯤꯌꯨ ꯏꯃꯥ꯫ ꯑꯁꯤ ꯈꯟꯅ ꯋꯥ ꯉꯥꯡꯊꯣꯛꯄꯗꯤ ꯉꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯁꯗꯨꯝ ꯁꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯌꯧꯔꯛꯄꯗꯗꯤ ꯇꯥꯔꯝꯕ ꯃꯈꯣꯜ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯖꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗꯕꯣꯏ ꯅꯤꯡꯗꯨꯅ ꯁꯣꯔ ꯁꯥꯡ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯈꯦꯛꯅ ꯈꯦꯛꯅ ꯅꯣꯛꯇꯨꯅ, ꯏꯇꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯀꯧꯔꯒ ꯇꯥꯁꯤꯟꯅꯕꯤ ꯂꯩꯔꯤꯗꯨꯕꯣ? ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯗꯤ ꯅꯪ ꯅꯅꯥ ꯄꯪꯖꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯊꯋꯥꯏꯗꯨ ꯊꯥꯖꯒꯤ ꯌꯦꯅꯈꯥ ꯃꯄꯥꯗꯨꯗ ꯈꯦꯛꯅ ꯈꯦꯛꯅ ꯅꯣꯛꯇꯨꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯥꯖ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯈꯥꯡꯂꯝꯃꯤ꯫ ꯊꯥꯖ ꯃꯁꯥꯗꯣ ꯇꯥꯁꯤꯟꯗꯨꯅ ꯁꯨꯝ ꯂꯩꯕꯗꯒꯤ ꯑꯔꯤꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ, ꯏꯃꯥ, ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯃꯥꯕꯨ ꯇꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕు ꯃꯇꯥꯡ ꯑꯗꯨꯗꯤ ꯇꯨꯝꯊꯕ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯊꯥꯖꯅ ꯃꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯊꯕꯥꯒꯤ ꯊꯋꯥꯏꯅ, ꯏꯇꯥ, ꯑꯩ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ, ꯈꯨꯂꯣꯛꯄꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯁꯤ꯫ ꯊꯥꯖ ꯃꯃꯥꯕꯨ ꯀꯧꯕꯁꯨ ꯇꯥꯗꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯇꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯕꯣꯛ ꯂꯩꯔꯤꯉꯩꯗ ꯃꯕꯣꯛꯅ ꯑꯀꯤ ꯑꯈꯪ ꯇꯧꯔꯛꯂꯕꯗꯤ ꯃꯌꯥꯏ ꯀꯥꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯆꯦꯠꯅ ꯅꯤꯡꯖꯧ ꯑꯀꯤꯕ ꯄꯨꯝꯕ ꯐꯔꯗꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯅꯆꯥꯒꯤ ꯑꯀꯤꯕꯁꯦ ꯃꯁꯤ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯗꯨꯅ ꯃꯆꯤꯟꯗ ꯎꯔꯨꯝ ꯁꯣꯟꯗꯨ ꯂꯩꯔꯝꯃꯤ꯫ ꯇꯥꯟ ꯆꯥꯅ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯥꯟꯊꯣꯔꯛꯄ ꯑꯣꯏꯔꯛꯄꯗꯒꯤ ꯌꯦꯡꯈꯣꯡ ꯑꯍꯥꯟꯕ ꯌꯦꯟꯕꯥꯁꯨ ꯈꯣꯡꯕ ꯍꯧꯔꯛꯄꯒ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯊꯤ ꯐꯣꯡꯂꯝꯕꯗꯨꯁꯨ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯥꯖꯁꯨ ꯇꯞꯅ ꯇꯞꯅ ꯑꯀꯤꯕꯗꯨ ꯐꯈꯤꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯌꯥꯍꯧ ꯉꯟꯕꯤ ꯃꯆꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯥꯖꯒꯤ ꯃꯃꯥꯅ, ꯃꯁꯤꯒꯤ ꯃꯁꯤꯕꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯊꯥꯖꯗꯤ ꯇꯨꯝꯊꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯒꯤ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕ ꯖꯥꯠꯂ? ꯃꯥꯅ ꯍꯧꯖꯤꯛꯇ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕꯁꯤꯕꯣ? ꯐꯔꯦ, ꯇꯨꯝꯖꯔꯁꯅꯨ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯗꯣꯛꯄꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯄꯥꯟꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯂꯝꯂꯕ ꯇꯨꯡꯗ ꯇꯞꯅ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯏꯆꯣꯛ ꯆꯣꯛꯊꯔꯝꯃꯤ꯫ ꯀꯩꯅꯣ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯧꯗꯨꯕꯣ? ꯍꯣꯔꯦꯟꯒ ꯑꯗꯨꯝꯅ ꯑꯃꯨꯛ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯃꯤꯍꯨꯟꯁꯦ ꯁꯣꯏꯗꯅ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤ꯫ ꯑꯁꯤ ꯈꯟꯅ ꯊꯥꯖ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥꯅꯨꯄꯤꯅ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯏꯪꯉꯉꯛꯅ, ꯏꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯕꯣ? ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ? ꯅꯁꯥꯗꯣ ꯍꯝꯆꯠ ꯍꯝꯕꯣꯏꯅꯅ ꯎꯏꯗ꯫ ꯏꯃꯥ, ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯥꯖꯒꯤ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯉꯛꯅ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ꯫ ꯊꯥꯖ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯒ, ꯏꯃꯥ, ꯇꯝꯅꯕ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯩ ꯂꯩꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯑꯗꯨ ꯍꯪꯂꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ? ꯏꯃꯥ, ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯍꯥꯛꯅ ꯉꯔꯥꯡ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯑꯃꯗ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯒꯤ ꯋꯥꯈꯜꯅꯅꯦ ꯅꯪꯒꯤ ꯅꯇꯥꯗꯨꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯗꯨꯗ ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯉꯣꯟ ꯈꯟꯕ ꯑꯣꯏꯔꯅꯤ꯫ ꯁꯤꯈ꯭ꯔ ꯃꯤꯅꯕꯨ ꯂꯥꯛꯂꯒ ꯑꯗꯨꯝꯅ ꯋꯥ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯊꯥꯖꯒꯤ ꯃꯃꯥꯁꯨ ꯆꯤꯡꯅꯕꯗꯤ ꯑꯗꯨꯝ ꯄꯣꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯠꯇ ꯑꯃꯨꯛ ꯍꯟꯅ ꯀꯨꯝꯂꯅꯨ ꯍꯥꯏꯔꯝꯃꯤ꯫
इमाना पात कुमलनो हाइरगा करिगुम मबु निंगसिंगले करिनोने इमादु तंगमुदना इमा ngaraangse aina thambal hikningaida isase khangangauda tu kyau kyau sungi isasu sabung sabung lauki thazgi mamadu masanupi na hari mayam do tabada maibra madi tanadaba yaroi dori haina khallamni imana ne lamtu kolik thaurik loina phengba sama loirabani jakto nangna thongdoklo imane awangi ne iben pisa khoi phawda chalukhi asi haiduna thazgi mamadu taha sakhirami Thazadi mamana taha sakhibutuda ngakni yengduna lehurami numit adugi numidangda mayam saba thakwa loiraga kolik phengbadu thaza mapana thokani khanbada masadu imonga mambaduda ibapa khajarami thazagi mamana isa thoibia kondo ima phengbirage nang imong manungsia sisilam yarandeima yadi amuk amabadudanya aki khamuk tawradi ima phengbirage asi haiduna thazagi mamadu kolik miyamdu yena khadomda phengbani haina puthokirami thaza mamana kolik miyamdu phengkhrabanina mani imungdu thungna sisilami matamduda ngasaidagi thabagi thawai adunadi thazal mapan tholokpa ngai du leiribani adubu tholaktabaduda wongsong maraktuda sangsilaga mayam tumna hipnaba ngai du leikhirami thabain khang loirabada thazadu magi kada langnai ge tawrami thazagi mamana bema ma imabu tumba sangjiba ngasidi masu isa goina tumladabani nangi langnai bado haye angan bado ina nairunya hauziki di tumnaba tawrasi hoima asi haiduna thaza ingangakna phamungda kakhatuna tumma sanglaklammi ima kaidawrage imani sida tumni laisiba kashu tawdida nangnane horen kireklasu ai leiradi Isaki aki kan kuding imana ngak toribani isisi tumno asi haiduna thazagi mamana thazagi makokta nushina nanbirami thazasu mamana magina kana tumbaduda masadu karisu pakhatpa tawdana ingaidana tumthakirami asumna thazasu tumthakhrabada mamai bemadusu ningaidana tumthakirami ahing nongyagi matam oirakpada thazadu nasonana karigumba mana mabu kawbugi khonjelama mangoi hawi taraklami matamduda thazsi papa khatna mikap thoraklami kaino ai bausikta kana gumamana aibo kawbumal ma khonjelama takibugum tawida asi khanduna thaza mana thangatuna makoladu tabra haina yengduna leirami tanja duda thabagi thawaina thazagi yena khama pata leptuna khonjel pikna ita thaza ai thabani nangbo mukta mapanda thuklo kaidobage ita ahi penda basimatang itagi maphamda tamjage ba asi haiduna thabagi thawaidu hikna tengthaba horaklami thaza masadu kibana thak niklami adubu mamana haikiba mamana magi manakta leirabadi kananasu mabu ake khangpiba ngamloi haibadu khangning singlaklami aduna thaza kina tumdoi leriba mamagi khudang aduda tapna konsinjaduna akibudu khanglami fare dana aina hariba nganglibasida kari sukhum lere khalabunina ai ngasigidi hankraki adubu ita ai enda wakalase tamlamdana ai itabu thadokduna khakchaloi asi haiduna thabagi thawai aduna sauna thaza tumlibadugi phaklang mapadu amuk namthek pahuraklami aibu mapana thoklubana phagaldrane karigumba mapana thoklaga phatanungda mu thokladi as nongsisu ngando kayam watlibunu khangde asi khana thaza kina mamai be magi lingjumda mamai du upsilaga khanglami thabagi thawai adusu pendabagi ngehak teng tharamlaga nongalamdai oirakpaduda tumina leikhirami thajasu thabagi thawaina tumin leikibaduda amuk tapna tumtharami asumna nongalaga thazana mamada ahinga thokibudusu tamlami bema imana khanbada sumaina tumina sukne simasinadi kanagani thazade aduna hore numthinse thangnaba khulda mai bai bam lei hai madugidi hekta imai jasasi hoima asi haiduna mama masadu ayuki thabain khang tawrami saksa tokla matung ngehak potharaba tungda thaza mama masadu
mafi maro loisilami aduga ibem pisak hoigi mayumda laklami. Thazagi mamana ibem pisak su mina kauba tarduna mapana thoraklami. Matamduda Thaza mama masana sumangda leplaga laribadu urami. Ibem pisakna Isia Isa Thaza siyawra iya Manggol sumna kakhalao ay pida thage. Asi haiduna ibem pisak imungda moral lagthokpa sangkhirami. Thaza makhoi mama masadusu manggolda kakhalaklami. Matamduda ibem pisaksu imungdagi mora nikak puthoraklami. Ibem pisakna Isia sida phamsisi Thaza nangsu phamusi. Asi haiduna ibem pisakna mora anidu tharami. Thazaga mamagasu maradu singsindu phamlami. Ibem pisakna Isia numit sab yungbasida karomdagino taruklibasiwa. Ibem pisak aisi wakhalsi wabana loire aduna nang rang haiba mahaibadugidane amta satminarusi haina ekhoi laklibani. Isia atugi oradi chalusi sasi ado ngihak ekhoi sida phamkisi mahaibado numit sab yungbadadi mi lakpa sanghandabani. Hoi Asi haiduna Thaza mama masadu ibem pisakida ngihak phamduna wari watai tawrami. Asumna numit khara leitharakpaga Thaza mama masadu ibem pisaka loinana thangnaba khulda leiba maibidugi yumda laklami. Thaza maibidugi konthongek lasinbaga mangolda phamdur leiba maibidugi masada akhaba mahu puba nungsit ama yaisilami. Masidi matik maya yamda leine. Asi haizaduna maibadu konthonglumna sanglakliba makoi humda yengthoklami. Matamduda Thazagi tungda innadu lakliba thabagi thawaidu urami. Masidi aina panabu ngamloidorine. Asi khana maibadu masada ngakthoknaba akanma laiwa sonjarami. Matamduda Thaza mama masaga ibem pisakasu sumangaduda yausilaklami. Isi ibem pisak karino itha thazadana. Oza maibaga tanadaba yadaba wapam ama leirene. Adunani ekhoina haunaduna hita laklibase. Yani se aina ngamboredi mateng pangjage manggol sumda hita lekhatpiro. Maibadugi wadu tabada makhoi ahumsu makhongna tongliba phinat adu juri mapana thamlamlaga manggolda kakhatuna phida tharaibuda sangsinduna phamlami. Ise nanauga kari tanasiabno. Ibem pisakna oza maiba aikhogi ise sigi masana pise. Ise ai khangni yare. Asi haiduna maibaduna ibem pisakna wangange tawbadu marak thatlami. Thazagi mamana oza maiba Isana pigi asibu isi haigadra isigi isana pida ningamdaba thawai mana yatuna leire adubu masigi thawai sidi matik maya yamna lei aina mahakpu tanba ngamgani hab thazati. Maibadugi wadu tabada Thaza mama masadudi mipaiba poklami. Mama masadugi mipai matawduda ibem pisakna maibadudu onsinduna. Oza maibana hotnajabadi aikhoigidi Gadi leitre oza maibana phanaba ongta sinbiyo. Ibem pisaki wadu tabada maibadu ngihak tumina leirami aduga tapna. Ise ai domtanadi ngamdau mate adubu awang leikaigi aigi tau laphoiga yauragadi ngambringi. Thazagi mamana oza maiba adudi oza maibana phanaba ongta sinbiro aikhoigidi oza maibana tana akang ahi kanasu leibanate. Asi haiduna numitumadi wari haife sanaraga maibadu magi mataw laphoiga loinana Thaza hoigida mathangi numita laklage hairami. Ibem pisakna oza maiba wasumen tarabanina ngasigidi aikhoi suhantrage hayengse oza maiba hoi soida lakpiro. Hoise tawutabu aina haiba potlam seram mayamdudi loina langchanbiramo. Thazagi mamana hoi aikhoine amata watana langlamlage. Asi haiduna makhoi ahumdu hankhirami. Numit adugi ahingdu Thaza akiba kayadu maibana laithau tawbudagi koklani khanna wana khanglami. Mapandana thabagi thawaiduna mana ngamnaba Thazagi thawaidubu namdana punaba haiduna aki khangleptana pirami. Thazana nungsibu ngado kayam watliba satno khangde aibu asi ahingsida lanba soiruine tawrise henungdamba nungse khara tuna ngalanbiro kaidauge.
ꯑꯁꯤꯈꯅ ꯊꯥꯖ ꯑꯍꯤꯡ ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯃꯁꯤ ꯂꯦꯡꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯄꯥꯜꯗꯅ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯀꯞ ꯑꯃꯨꯛ ꯅꯣꯛ ꯐꯛꯂꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯝꯊꯦꯛ ꯇꯧꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯂꯦꯞꯂꯝꯗꯦ꯫ ꯊꯥꯖꯁꯨ ꯀꯟꯅ ꯃꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯀꯣꯟꯁꯤꯜꯂꯒ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗ ꯇꯞꯅ ꯇꯞꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯕꯥꯒꯤ ꯊꯋꯥꯏꯗꯨꯁꯨ ꯃꯊꯤ ꯐꯣꯡꯂꯝꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯊꯥꯖꯁꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯗꯨꯅ ꯊꯥꯖꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯊꯥꯖ ꯍꯣꯏꯅ ꯆꯠꯂꯨꯕ ꯃꯥꯏꯕꯗꯨꯒ ꯃꯥꯏꯕ ꯂꯐꯣꯏꯒ ꯂꯣꯏꯅꯅ ꯊꯥꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯖꯒꯤ ꯃꯃꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯅꯤ ꯂꯦꯡꯕꯤꯔꯛꯂꯦꯗꯅ ꯃꯥꯡꯒꯣꯜ ꯁꯣꯝꯗ ꯂꯦꯡꯈꯠꯄꯤꯔꯣ, ꯑꯩ ꯐꯛ ꯂꯧꯊꯣꯛꯆꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯐꯛ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯍꯥ ꯇꯍꯥ ꯐꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯥꯔꯝꯃꯤ꯫ ꯏꯆꯦ, ꯑꯩꯅ ꯉꯔꯥꯡ ꯂꯥꯡꯕꯤꯔꯝꯂꯣꯅ ꯍꯥꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏꯅ ꯁꯨꯔꯕ꯭ꯔꯥ? ꯍꯣꯏ, ꯁꯨꯔꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯃꯗꯨ ꯍꯧꯖꯤꯛ ꯁꯦꯝꯗꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯄꯤꯔꯛꯂꯣ, ꯑꯗꯨꯒ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯤꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯇꯧꯔꯒ ꯑꯃꯨꯛꯇ ꯇꯩꯊꯣꯛꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯗ ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯂꯝꯗꯨ ꯃꯇꯦꯛ ꯑꯃ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯊꯧ ꯇꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯊꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯗꯨ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯆꯦ ꯍꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯏꯃꯨꯡꯗ ꯂꯩꯕꯤꯔꯣ꯫ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯃꯃꯥꯡꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯥꯅꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯥꯏꯊꯧ ꯇꯧꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯂꯝꯃꯤ꯫ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯕ ꯂꯣꯏꯔꯕꯗ ꯃꯥꯏꯕꯗꯨꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ, ꯏꯆꯥꯅꯨꯄꯤꯗꯨ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄꯤꯔꯛꯂꯣ꯫ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖ ꯍꯣꯏꯒꯤ ꯃꯃꯥꯡꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯊꯥꯖꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯁꯤꯗ ꯂꯥꯇꯣꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯐꯝꯂꯔꯣ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯊꯥꯖ ꯇꯞꯅ ꯂꯥꯇꯣꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯞꯅ ꯃꯥꯏꯕ ꯑꯅꯤꯗꯨ ꯃꯆꯤꯟꯗ ꯑꯀꯟꯕ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯀꯣꯏꯕꯗꯨ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯇꯤꯌꯥꯗꯨꯁꯨ ꯅꯣꯡꯅ ꯏꯀꯨꯞ ꯀꯨꯞꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯊꯥꯖꯗꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯏꯕꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯥꯝꯃꯗꯨꯅ ꯃꯩ ꯍꯧꯔꯤꯕꯗꯨꯗ ꯂꯪꯁꯤꯟꯅ ꯍꯦꯟꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ, ꯅꯪꯒ ꯅꯃꯨ ꯇꯥꯏꯕꯪ ꯑꯁꯤꯒ ꯀꯨꯏꯅ ꯇꯣꯠꯅ ꯇꯤꯟꯅꯕ ꯌꯥꯗꯦ, ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯅꯒꯥꯏꯐꯝꯗ ꯍꯜꯂꯨ. ꯃꯇꯝꯗꯨꯗ ꯊꯕꯥꯒꯤ ꯊꯋꯥꯏꯗꯨ ꯑꯃꯨꯕ ꯃꯩꯈꯨ ꯑꯃꯒꯤ ꯁꯛꯂꯨ ꯂꯧꯗꯨꯅ ꯂꯥꯛꯂꯒ ꯃꯥꯏꯕꯥꯅꯤꯗ ꯁꯥꯎꯅ ꯃꯌꯥ ꯆꯤꯛꯂꯒ ꯑꯩꯒꯤ ꯏꯊꯥ ꯊꯥꯖꯒꯤ ꯊꯋꯥꯏ ꯄꯨꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯑꯩ ꯍꯟꯒꯅꯤ. ꯃꯍꯥꯛ ꯄꯨꯗꯅꯗꯤ ꯑꯩ ꯍꯟꯕ ꯉꯝꯂꯣꯏ. ꯑꯩꯅ ꯍꯟꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯄꯨꯗꯨꯅ ꯍꯟꯈꯤꯅꯤ. ꯊꯥꯖ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯤꯗꯨꯅ ꯃꯄꯤ ꯇꯞ ꯇꯞ ꯇꯥ ꯃꯈꯩ ꯀꯞꯇꯨꯅ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯕꯥꯒꯤ ꯊꯋꯥꯏꯗꯨꯅ ꯈꯦꯛꯅ ꯈꯦꯛꯅ ꯅꯣꯛꯂꯒ ꯏꯇꯥ, ꯅꯪꯁꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯗꯧꯕ ꯃꯇꯝꯁꯤꯗꯗꯤ ꯑꯀꯤꯕ ꯐꯥꯎꯔꯛꯂꯕ꯭ꯔꯥ? ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯍꯥꯏꯖꯕ ꯌꯥꯔꯝꯂꯕꯗꯤ ꯉꯁꯤ ꯅꯪ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯗꯕꯅꯤ. ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯅꯪꯒꯤ ꯊꯋꯥꯏ ꯄꯨꯗ꯭ꯔꯤ ꯃꯈꯩꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯣꯏ. ꯏꯇꯥ, ꯅꯨꯃꯤꯠ ꯑꯗꯣ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕꯗೋ ꯌꯥꯔꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯈꯟꯗꯣꯛꯂꯨꯕꯅꯤ. ꯏꯇꯥ, ꯅꯪꯒꯤ ꯊꯋꯥꯏꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯧꯔꯣ. ꯑꯗꯨꯕꯨ ꯏꯇꯥ, ꯑꯩꯗꯤ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯂꯥꯜꯂꯨꯕꯗꯨꯅ ꯑꯁꯤꯕ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯤꯡꯉꯝꯗꯅ ꯍꯤꯡꯂꯤꯕꯅꯤ ꯏꯇꯥ. ꯊꯥꯖꯒꯤ ꯅꯤꯡꯉꯝꯗ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯦꯟꯗꯕꯅ ꯊꯜꯂꯕ ꯊꯕꯥꯒꯤ ꯊꯋꯥꯏꯗꯨꯗꯤ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯀꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ. ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛꯇ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ. ꯏꯇꯥ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯊꯕꯥ ꯀꯧꯕꯤ ꯅꯇꯥ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯣ. ꯑꯩ ꯏꯇꯥꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯦꯠꯂꯔꯣꯏ. ꯑꯁꯤ ꯂꯩꯕꯥꯛꯇ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯏꯪꯅ ꯂꯩꯔꯨꯔꯒꯦ. ꯏꯇꯥ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯅꯣ. ꯅꯪꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯏꯇꯥꯅꯦ. ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯏꯇꯥ. ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ. ꯏꯇꯥ, ꯑꯩ ꯆꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯊꯋꯥꯏꯗꯨ ꯃꯩꯈꯨꯒꯨꯝꯅ ꯂꯩꯔꯝꯕꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈꯤꯔꯝꯃꯤ. ꯊꯥꯖꯗꯤ
mata thababu kauduna ningamdana kaptuna lehorami adudagidi nongle nungsi taramba atiyada nongna kupsilamba du loina phakiduna atiyatusu punghang hanglami maibuduna ise loina thokpiraklu yare maibudugi wadu tabada thazoi ki mamang thongdu tapna hangduna imungi mikhai loina thoraklami matamduda thazina kaplaga leibududa mamadu pakhatna masanupi ki manakta sensilami osamaiba isanupi si karisu tawre ko ise karisu tawre thawaido magi pendo pumba koktuna asilebak dhankri ngasidagidi nasanupi di yetlamba tinjetlamba langetlamba pumba loina kokladabani onthokna pharida osamai boy ki mapandagi isanupi ki thawaise asoy ngam yaudabase hainigai leitana pele asi haiduna thazagi mamana maibani du yamna thagatlami asumna thawdu tawbu loirabada maibani dusu mayum dhan khirami adubu thazadi mata thabagi thawaina pendana hairamba wai khradu ningsingduna ta leirami masanapina manglaga leibadu ubada thazagi mamana masagi masada nomlaga imagi bema nangmu kaidorabage ima thabana haigumladana aini numit atuda mahak na haiba taramlabadi mahak karisu tawramloiko imagi bema mado haukraba loikraba wani madu amuk hangaluba yaba nate asum thu haina tamkrabani nungdambagi thausinbu kanana simthokluba ngamni mado isagi naral nate matungda madugi wakhaldo khaluranu madugi mahut lakadaw punsigi oina khallo asi haiduna thazadu mamana mabukningda leitadaba wakhal ka hena khanjinbadu tawgano haina themlami matamgi matung ina anoba khulei kaigi mata kayaga loinaduna khulei kaigi thabok thoram kayada apha punaba wakhal yaudana thajasu saruk yaba haurakpadagi thangnaba khuldagi mabu yamna pamjaba pakhang amana mata saibida paw hairakduna thajaga nupaduga sakang mai khangnabadagi ahal masen yanaduna makhoi anidu leibak miyam mamangda luhonglami madugi matung chahi amagi tungda thajadu masanupi ma phangjarami thaja masanupi tu he uzaba mikupta mahaki angang oringegi mata thababu khangning ningsinglami aduna masanupi du nungsina thaba haina kaurami masigi tungdagidi thajana masanupi thababu magi mata thabam uni khanna luna sana loina jarami asumna thajagi punsida thabagi thawai adunasu masanupi gi saklon da halaktuna nungayai phana pan khirami